याम नते पैसा से मागी हिदाक लांग थकी करीगी अदैदा सीजन अभी ओ लुपा लिसिंग निफु को सेम तो पाबियो से ओजाओ जिम तो पाबिरो ओजाओ जिस तो पाबिरो से नागा फरसनु को मधु फामो ओइरसनु कोइना लाक्चरी से खुंद्राक पमवांग लेकाइदा लाक्चबने दुगा खामेलो की थौदोक्ता सोख्रबा मागी खनाउदा सिदगी नोंमैना पानबदगी हक्सांगी लिवर बो याउना सोकपा दुगा कोक की सरुकसिना नुक्सित काखलकपदगी कोइगी तंगाई फदना कोक की सरुकसी कोइगी मो फिबम चादना लेबा हाइबा तारे हुजि हुजिक से रास मेडिसिटी द लाइंग दोनो लेबा दुगा सेनफम यामना चंग्रबा दुगुम्बा नाबा मखलम अथ हुजिक से आइगा प्रेमगी इमा पोपीगा हाना वारी सानबा वीडियो मसु थागा चक्रे मधुदा अखोइना वारी सानबदु तुसु हाइजक्रे मधुदी डॉक्टर ना पुथक्रो हाइबगी फिबम भौ लेरबा दुबु लेफम चाफम दगी हौरगा हाइतारे इमुंगसिगे कंडीशन अदुके मतिक फत्तबा दुगा प्रेमना लौकिबा थौदांगसिदी अखोइना थोदो हिंदोन हाइरुबगी मथौ लेइत्रेना लौजरे लेपाकी दमक दुगा अखोइ लमदमसिगी दमक खामेलोकी नुंगाइतबा दुगुम्बा थौदोक्तुदा अदो हौजि हौजिकसे तंगाइ फदना महाकी मतेंग करिगुम्बा खरा पांगदबा यादे हाइबा इमानो उलकपदगी हाइतारे सोशल मीडियादगी आई उजरकपने ई पाउगी मतेंगदगी आइना उजरखिबने क्लिप अमखक उरकपदगी अदुदि अखोइ सुमाइना पांगसेना खल्लगा आइनासु लेरिङै मरक्ता पुक्चेन चाउरबा अखोइ यूएसए अमेरिकादा लेबा अखोइगी नुपी 10 मरी मोइ पुंजनरगा सेंबा ग्रुप अमा लै नॉर्थ ईस्ट यूएस हाइबगी टीम अमा अदुना मतेंग पांगननबगी तोंगा तोंगानबकी सेनफम खर पिरकपदा हारिबसिसु योहनबियु हाइबा दुगा मैतै नोक्सा हाइदना टीम अमा अखोइगी मपालमदा लै नहासिंगाक्तगी मखोइगी टीमदुना मok lupa 3,700 मा पिबिरकपा सुमाइ तौदना वाखलोन मानबा मयाम हाइबा तारे मचित 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 लेगरे पिकथना पल लेरेदी याम सांगे अदुमकपु पांगबिरकपा मयाम पुनमकतुगी मतेंग लोइना नै खोइ ngasi si लाक्चरीनी हौजिकसे मागी फिबम से नहादि मखुट मसा खरा लेंगे हाइदु करम फिल्म द लेगे हौजिकसे हुजी मा मथानने टेंगली जांगलिन सुमाना कनो का मुक्तना खोटना तौरे वांगाबदि ngamde वांगांबदि ngamde अदो मासे मी मसक खंगब्रा कमाइ मी मसक जे खंगबा वाट हाइबदि आई इमा कौनिंग बनत्रा आई इमानी खंगब्रा हाइबदा नो हाइबगी करी अदुगी अमा पोलेते अदुदि लेते डॉक्टर नदी करी हारिबो हौजिक डॉक्टर नदी खरा कुइना चंगिनी मागे कोक सोखिबनिना मतम खरादि चंगनी हाइना हाइरपा हाइरपने अदुगा अयाम सेंफमबुदि लेंगाकी माइकैदगी होय लेंगाकी अते रासपुरनिना अयाम लोय हौबदगी लोयबबो हुजिबो मनुंगदा मतेंग तौपिरि अदुगा कैरो लेकाइगी करी करीनसु होय कैरो लेकाइ मयामनसु मतेंग फन्याम पांगी अदो अमा अमादे खुन दगी पांगक लाइ मयाम लाइ पांगबा ओके अदुगा नहासु मावारि सामदा ताजबदा अबुंग लेखिद्रे हाइबको लेखिद्रे सही क्या मुक्ति सुरपंगा काइनगिबसे अंगांग हुजिक सोई अंगांग से सही मंगा हाइबदा काइनगिबन ओ अदु मचि मनाउ सिनु पांगकता मोय निपान मोय निपान ओके अदुगी मनुंगदा मयु मकै पानबा अमानी हाइबतारे को अहुम यावरे अदुगा हौजिक लैरिसे मफम सिदा लैरिसे इसागी युम नते भाराने इसागी युम असेंग से काय वाइन जिरीबामदनेबा जिरीदा ओके अदु सिदाइदा लैरै सिदा क्याम कुइरब चही 10 असोम मोइ लोइन सिदा सोमदा दम पोकपन आददी एग्जाम ओते अमा खक्तंग पोगा हाइदि मपादो गाड़ी थौबनिना अदुना लमक्ता दम चपमागा दम इनाबा हाइतार अदुगा अतै मचिमनो अयामसे थबक्ति गाड़ी थौबो खोटपा गाड़ी थौबा अनि जाउरे अमना टाटा थौरी अमना कोइगे गाड़ी टिंकी गाड़ी थौई अदु जिरिबामददि असेंग इसागी इंकोल युम आउ इंकोल जुम लै लैयबको अदु खोइ इनेमबोक्तो हंदक लैकिदरे चाही फारक पता ngaire अदुगी तौरगा कोइना सोम नाकंदा लम अदु लो जोन थोगा अंगांग है लैनिंगदि हाइबनिंदना अदुना सोमदा जोलगा सोमदा लम मचित अम लैरगा खोइ लैगी हाइदना खल्लिन हाबा अदु जुसु अंगांग सिना सोक सुमाय फिबमदा हेक सोरा फिरोय लोइबगा आदे जुनदनिदना काइनदा फिरोय लोइदे अदुगा जुनदा तांग हुम अदिदुगा मा सोकपने हाबा अदु माइ चलुरे हाना चलुरगा तांग 10 हुंदुइदा सोकपने हाबा
ꯑꯗꯨ ꯃꯥꯗꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯈꯪꯍꯜꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯔꯥ ꯑꯗꯨꯒ ꯆꯠꯀꯦ ꯀꯥꯏꯅ ꯑꯌꯥꯕꯒ ꯂꯧꯔ ꯆꯠꯈ꯭ꯔꯤꯔꯥ ꯀꯃꯥꯏ ꯇꯧꯏ ꯍꯥꯟꯅꯗꯤ ꯑꯌꯥꯕ ꯂꯧꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯒ ꯃꯣꯏ ꯉꯥꯛꯄ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯂꯩꯔꯛꯑꯦ ꯑꯗꯨꯗꯤ ꯁꯣꯛꯇꯪ ꯀꯥꯏꯗꯅ ꯂꯥꯛꯑꯦ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯑꯩꯁꯨ ꯃꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏꯗꯁꯨ ꯆꯠꯀꯅꯨ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯁꯤꯗ ꯂꯨꯍꯣꯡꯕ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯂꯩꯕꯗꯨꯒ ꯅꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯣꯏ ꯃꯥꯟꯗꯣꯞ ꯅꯨꯡꯗꯣꯞ ꯈꯟꯕ ꯈꯔ ꯌꯥꯎꯕꯤꯔꯝꯃꯣ ꯑꯗꯨꯒꯅꯦ ꯅꯣꯏ ꯀꯗꯥꯏꯗꯁꯨ ꯊꯣꯛꯀꯅꯨꯀꯣ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯠꯅ ꯆꯣꯏꯕ ꯌꯥꯄꯣꯟꯇꯦ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯅꯣꯏ ꯆꯠꯄ ꯌꯥꯗꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯍꯧꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨ ꯃꯥ ꯁꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯊꯦꯡꯕꯗ ꯈꯪꯕꯤꯔꯛꯄ꯭ꯔꯥ ꯅꯣꯡꯉꯥꯜꯂ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ ꯁꯟꯗꯥ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯔ ꯃꯇꯨꯡꯗ ꯑꯣꯏꯔꯝꯒꯅꯤ ꯄꯨꯡ 4-5 ꯑꯗꯨꯋꯥꯏꯗ ꯑꯗꯨ ꯑꯩ ꯈꯪꯉꯒ ꯑꯗꯨ ꯃꯣꯏꯅꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯩ ꯀꯣꯟꯅꯪꯗ ꯑꯗꯨꯝ ꯃꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯄ꯭ꯔꯦꯝꯅꯤ ꯁꯣꯛꯏꯁꯦ ꯑꯗꯨ ꯃꯣꯏ ꯃꯌꯨꯝꯗ ꯐꯣꯟ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯂꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯥ ꯁꯣꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯔꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯗꯤ ꯃꯣꯏ ꯄꯔꯦꯡ ꯁꯥꯟꯅ ꯆꯠꯂꯦ ꯍꯥꯏꯌꯦ ꯚꯥꯏ ꯑꯩꯗꯤ ꯄꯥꯜꯂꯦꯅ ꯍꯥꯏꯔꯒ ꯊꯥꯕꯜ ꯃꯥꯔ ꯑꯣꯜꯂꯦ ꯍꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯦ ꯑꯩ ꯑꯩ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯚꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯩ ꯑꯗꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯔꯦ ꯑꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯗꯒꯤ ICUꯗꯒꯤ ꯂꯧꯊꯣꯛꯑꯒ ꯋꯥꯔꯗꯇ ꯂꯩꯔꯦ ꯋꯥꯔꯗꯇ ꯂꯩꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯗꯣꯛꯇꯔꯗꯒꯤ ꯄꯨꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯕ ꯂꯩꯔꯦ ꯍꯥꯏ ꯑꯗꯣ ꯃꯥꯒꯤꯁꯤ ꯃꯈꯅꯥꯎꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯣ ꯍꯩꯇꯦꯗꯅ ꯑꯗꯨꯅ ꯅꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯝꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗ ꯍꯥꯏꯅꯔꯒ ꯁꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯞꯇꯒꯤ ꯆꯦ ꯆꯥꯡ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯅꯨꯡꯗꯗꯤ ꯔꯥꯖꯅꯁꯨ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯃꯣꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯎꯔꯒ ꯐꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯤ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯃꯨꯛꯁꯨ ꯂꯩꯔꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯤ ꯚꯔꯥꯗꯤ ꯀꯌꯥ ꯄꯤꯔꯤꯅꯣ ꯊꯥꯒꯤ ꯀꯃꯥꯏꯅ ꯊꯥꯗ 500 ꯈꯛꯇꯅꯤ ꯁꯤꯡꯂꯨꯞꯀꯤꯅꯤ ꯁꯤꯗ ꯃꯌꯥꯝ ꯁꯤꯡꯂꯨꯞ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯕ ꯂꯩꯀꯥꯏꯅ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯚꯔꯥ ꯂꯧꯕꯣꯏ ꯂꯧꯗꯕꯣꯏ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯌꯨꯝ ꯃꯤ ꯀꯌꯥꯅꯣ ꯂꯩꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯃꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯧ ꯑꯃꯗꯤ ꯑꯉꯥꯡ ꯎꯅꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯛꯇꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ 6-7-8ꯃꯨꯛ ꯂꯩꯔꯦ ꯑꯉꯥꯡꯒ ꯊꯥꯔꯒ 9 ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯒꯤ ꯚꯣꯇꯔ ꯆꯤꯡꯕ꯭ꯔꯣ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯒꯦ ꯚꯣꯇꯔꯁꯦ ꯍꯥꯏꯗꯤ ꯚꯣꯠꯁꯦ ꯀꯗꯥꯏꯗ ꯊꯥꯗꯒꯦ ꯚꯣꯠ ꯊꯥꯗꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯚꯣꯠꯀ ꯑꯃꯐꯥꯎ ꯆꯟꯗꯦ ꯑꯗꯨ ꯚꯣꯇꯔ ꯆꯟꯕꯒꯤ ꯑꯗꯨꯗꯤ ꯆꯦꯡ ꯆꯥꯛ ꯐꯪꯕꯒꯤ ꯊꯥꯎ ꯁꯤꯡꯒꯔꯤ ꯐꯪꯕꯒꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨ ꯂꯩꯔꯛꯄꯗꯤ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯛꯏꯁꯤ ꯆꯍꯤꯗꯤ ꯌꯥꯝꯃꯦ 2015 ꯗꯒꯤ ꯂꯩꯔꯛꯏꯅꯤ 2015ꯒꯤ ꯑꯗꯨ ꯆꯟꯅꯕꯒꯤ ꯍꯣꯠꯅꯗꯕ꯭ꯔꯥ ꯆꯜꯂꯣꯏꯅ ꯆꯟꯗ꯭ꯔꯤꯔꯥ ꯍꯣꯠꯅꯈꯤꯗꯕ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯗ ꯃꯦꯝꯕꯔꯗ ꯍꯥꯏꯅꯔꯦ ꯃꯣꯏꯅ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯥꯖꯗꯕ ꯚꯣꯇꯔꯁꯤꯡ ꯑꯃ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯚꯣꯇꯔꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯚꯔꯥꯗ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯂꯩꯔꯛꯄꯗ ꯃꯥꯒꯤ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯕ ꯌꯥꯕꯒꯤ ꯆꯤꯡꯕ ꯌꯥꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯥꯎ ꯐꯪꯗꯣꯏꯅꯤ ꯆꯦꯡ ꯐꯪꯗꯣꯏꯅꯤ ꯃꯤꯁꯨ ꯌꯥꯝꯃꯤꯕꯅꯤना ꯀꯤꯂꯣ 5 ꯐꯪꯗꯣꯏ ꯃꯤ 9-10 ꯃꯤ 10ꯒꯤꯗꯤ 5-10 ꯍꯦꯟꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯆꯦꯡ ꯀꯤꯂꯣ 50 ꯍꯦꯟꯅ ꯂꯥꯛꯑꯗꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯍꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯉꯥꯡꯈꯩꯁꯨ ꯍꯥꯏꯗꯤ ꯃꯍꯩꯗꯣ ꯃꯄꯥꯗꯨ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅꯤ ꯑꯩ ꯈꯛꯇꯅ ꯍꯣꯠꯅꯗ ꯃꯍꯩꯗꯨꯁු ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯕ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯃꯄꯥꯟꯂꯣꯝꯗꯅ ꯑꯌꯥꯝꯕ ꯊꯕꯛ ꯁꯨꯏ ꯆꯠꯂꯤꯑꯕ ꯑꯉꯥꯡꯉꯩ ꯑꯃ ꯅꯥꯒꯥꯂꯦꯟꯗꯁꯨ ꯑꯗꯨꯝ ꯀꯣꯟ ꯍꯩꯕ ꯈꯣꯠꯄ ꯃꯥꯏ ꯉꯝꯖꯕ ꯋꯥꯛꯁꯣꯞ ꯁꯨꯕꯅ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ
ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯛꯇ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯆꯦ ꯆꯥꯡ ꯁꯦꯝꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯂꯩꯕꯤꯕꯁꯤꯡꯅ ꯃꯗꯨ ꯑꯃꯨꯛꯇꯪꯁꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯂꯣꯏ ꯊꯨꯞꯆꯟꯈ꯭ꯔꯀꯥꯟꯗ ꯃꯔꯝꯗꯤ ꯐꯤꯕꯝꯁꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯤꯔꯝꯕ ꯌꯥꯏ ꯑꯗꯣ ꯈꯔ ꯍꯣꯠꯅꯕꯤꯔꯗꯤ ꯏꯁꯣꯔꯅ ꯍꯦꯟꯅ ꯆꯥꯟꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯐꯪꯕ ꯌꯥꯏ ꯐ꯭ꯔꯤꯗ ꯄꯤꯔꯤ ꯆꯦꯡꯁꯦ ꯑꯗꯨ ꯃꯤ ꯁꯤꯗ ꯂꯩꯗꯨ ꯃꯤ 10ꯃꯨꯛꯀꯤ ꯐꯪꯉꯛꯑꯗꯤ ꯌꯥꯝ ꯐꯪꯉꯤꯗꯅ ꯈꯤꯇꯪꯗꯁꯨ ꯀꯥꯟꯅꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯃꯨꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯆꯦꯟꯕꯤꯔꯒꯗꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯨ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯁꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯗꯤ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯅꯥꯒꯔꯤꯛ ꯑꯃꯅ ꯃꯥꯏ ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯒꯗꯕꯅꯤ ꯚꯣꯇꯤꯡ ꯔꯥꯏꯠ ꯑꯁꯤ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯆꯟꯗꯦ ꯑꯁꯣꯝꯗꯁꯨ ꯆꯟꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯆꯟꯗ꯭ꯔꯦ ꯆꯠꯇ꯭ꯔꯕꯅꯤꯅ ꯀꯨꯏꯔꯕꯅꯤꯅ ꯑꯁꯣꯝꯗꯩꯗꯤ ꯑꯗꯨꯝ ꯀꯛꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦ ꯑꯁꯣꯝꯗꯗꯤ ꯀꯩꯅꯣ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀꯤꯗꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯍꯟꯁꯤꯡꯁꯤꯁꯨ ꯋꯥꯈꯜ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯪꯗꯦ anyway ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤꯃꯁꯨ ꯆꯤꯡꯉꯒꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯤꯡꯉꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯐꯔꯦ ꯑꯗꯣ ꯋꯥꯕꯗꯤ ꯃꯌꯥꯝ ꯋꯥꯕ ꯂꯩ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯁꯤ ꯈꯛꯀꯤ ꯅꯠꯇꯅ ꯂꯥꯟꯁꯤꯗ ꯁꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯇꯥꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯀꯨꯞꯅ ꯅꯩꯅꯖꯔꯀꯥꯟꯗ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ USAꯒꯤ ꯇꯤꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯤꯝꯁꯤꯒ ꯃꯩꯇꯩ ꯅꯣꯡꯁꯥ ꯇꯤꯝ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯒ꯭ꯔꯨꯞ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯕ ꯑꯉꯥꯡ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯕꯤꯀ꯭ꯔꯝ ꯃꯦꯗꯝ ꯅꯟꯗꯅꯤ ꯑꯃꯗꯤ ꯃꯦꯗꯝ ꯀꯨꯟꯖꯔꯥꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯥꯕꯤꯕ ꯃꯌꯥꯝꯁꯦ 100 200 ꯆꯥꯝꯃꯁꯨ ꯃꯌꯥꯝ ꯈꯥꯏꯔꯒꯅꯤ ꯌꯥꯝꯕ ꯅꯠꯇꯦ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯔꯤꯒꯤ ꯑꯗꯩꯗ ꯁꯤꯖꯤꯟꯅꯕꯤꯌꯣ ꯂꯨꯄꯥ 90,000 ꯀꯣ ꯁꯤ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯃꯇ ꯄꯥꯏꯕꯤꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯃꯇ ꯄꯥꯏꯕꯤꯔꯣ ꯁꯤ ꯅꯥꯕ ꯐꯔꯁꯅꯨꯀꯣ ꯃꯗꯨ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛ ꯀꯅꯥꯒꯤ ꯊꯧꯗꯣꯛꯅꯣ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤꯅꯤ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯆꯍꯤ 18 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤ ꯃꯥꯅ ꯗꯣꯝ ꯇꯨꯅ ꯂꯩꯔꯀꯥꯟꯗ ꯂꯩꯉꯥꯛꯅꯁꯨ ꯌꯦꯡꯕꯤꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯈꯥꯏꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯕꯤꯔꯤ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯒꯥꯗ ꯂꯩꯕꯤꯕ क्लब की ओरो अदुगा कोई इन्फ्लुएंसर सोशल मीडिया के लेरी बसिंग अदुगा व्हाट्सएप ग्रुप की कई मैम लेरी पुक्सेल चाउर बसिंग नोरसु लनाय ओरकसु कोई इनक नंगना कोई कुंद्रापम वांग लकायदा लेबा फैमिली सिगी सो हजिक वारिबा फिबम सिदा हाइबदा तसेना मक्ते कोई हॉस्पिटल मागी असोकप कई दु कोना उटपसु नुंगाइतबा अदुगा संगबसु यादबा हाइबा तारे दुना मफम मागी लेफम सिदा हाइ तारे अदुगा सिंगलुप की सिदैदा भारादा लेरकांदा यामना अवाबा मोंग अमदा जिरीदगी लागा मफम सिदा बोतरसु सिंगदना सही 10 मुक हेना अदुगा असोमदसु सिंगदबा सोमदसु सिंगदबा अदुमा फिबमदा चेंग चाक थाउक से करिमता अदुगमगी फंगदबा हाइबा तारे चेंगेन थाउयन अदुन मसि पुरमक्सिंग जी यंगसिनबिरकांदा मरि लेनबसिंगनसु खरा उबिरकांदा हाइजबताय नोलुक्सगे मियाम पुनमक्ता दु मियामनसु मतेंग पांबियो हाइबो फमसि थमजगे थागचरिमा अदुदि अफबा याइफबदो खोइ ओइमिनरसि थैंक यू करेसि हे नादगेने नुंगाइ जाइफबो रो अना एक जाउदबो ओइरा